ꯍꯥꯏꯗ꯭ꯔꯕꯥꯗ ꯏꯟꯇꯔꯇꯦꯟꯃꯦꯟꯠꯀꯤ ꯑꯣꯗꯤꯑꯣ ꯋꯦꯕ ꯁ꯭ꯇꯣꯔꯤ ꯁꯤꯔꯤꯖ ꯃꯤꯅꯨꯁꯤ 14ꯁꯨꯕ ꯏꯄꯤꯁꯣꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯔꯥꯏꯇꯔꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯆꯗꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯏꯖꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯋꯥꯔꯤꯔꯣꯝꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯂꯇꯥ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯆꯟꯗ꯭ꯔꯅ "ꯃꯃꯥ, ꯅꯆꯥꯅꯨꯄꯥꯗꯨ ꯀꯧꯊꯣꯔꯛꯑꯣ, ꯋꯥꯔꯤ ꯂꯣꯏꯁꯟꯅꯒꯦ꯫ ꯅꯪꯒꯤ ꯐꯔꯛꯇꯣ ꯐꯨꯔꯛꯀꯅꯨꯀꯣ꯫ ꯂꯇꯥꯅ "ꯍꯣꯏꯗ ꯃꯣꯏ ꯄꯥꯕꯨꯡ, ꯑꯩ ꯀꯧꯔꯨꯈꯤꯒꯦ꯫" ꯂꯇꯥ ꯃꯆꯥꯒꯤ ꯀꯥꯗ ꯃꯆꯥꯕꯨ ꯀꯧꯔꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯆꯟꯗ꯭ꯔꯅ "ꯐꯝꯃꯨ ꯐꯝꯃꯨ, ꯃꯃꯥ ꯅꯪꯁꯨ ꯐꯝꯃꯨꯅꯦ꯫" ꯂꯇꯥꯅ "ꯍꯦꯟꯕ, ꯁꯥꯗꯣꯔꯤꯕ ꯋꯥꯔꯤꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯔꯝꯒꯅꯤꯗ, ꯇꯥꯗ꯭ꯔꯅꯦ?" ꯌꯣꯍꯦꯟꯕꯅ "ꯏꯃꯥ, ꯀꯩ ꯃꯇꯥꯡ ꯑꯣꯏꯗꯣꯏꯅꯣ?" ꯆꯟꯗ꯭ꯔꯅ "ꯍꯦꯟꯕ, ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯒ꯭ꯌꯥꯟ ꯇꯥꯁꯤꯟꯅꯗꯕ ꯇꯧꯔꯅꯨ꯫ ꯍꯥꯏꯅꯈꯤꯕ ꯋꯥꯁꯨ ꯅꯪꯅ ꯉꯥꯛꯇ꯭ꯔꯦ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯛꯄ ꯊꯕꯛꯇ ꯌꯥꯕꯅ ꯅꯪꯒꯤ ꯅꯊꯧ ꯑꯣꯏꯒꯗꯕꯅꯤ꯫" ꯌꯣꯍꯦꯟꯕꯅ "ꯕꯕꯥ, ꯑꯩ ꯅꯨꯄꯥꯅꯤ, ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯇ꯭ꯔꯕꯅꯤꯅ ꯕꯕꯥꯍꯣꯏꯅ ꯁꯤꯜꯂꯛꯄ ꯊꯕꯛꯇ ꯑꯩ ꯋꯥ ꯉꯥꯡꯖꯔꯣ꯫ ꯅꯆꯥꯒꯤꯗꯃꯛ ꯐꯅꯕ ꯍꯣꯠꯅꯕꯤꯕꯅꯤ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯇꯧꯕꯗꯕꯨ ꯏꯃꯥꯍꯣꯏ ꯕꯕꯥꯍꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯒꯗꯕ ꯅꯨꯄꯤꯗꯤ ꯑꯣꯏꯍꯟꯕꯤꯌꯨ꯫" ꯂꯇꯥꯅ "ꯏꯟꯊꯣꯛ ꯅꯨꯡꯉꯥꯏꯔꯦꯗ ꯑꯗꯨꯗꯤ, ꯑꯊꯨꯕꯗ ꯂꯨꯍꯣꯡꯕ ꯄꯥꯡꯊꯣꯛꯄ ꯌꯥꯔꯅꯤ ꯃꯣꯏ ꯄꯥꯕꯨꯡ꯫" ꯆꯟꯗ꯭ꯔꯅ "ꯃꯃꯥ, ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯈꯣ꯫ ꯍꯦꯟꯕ, ꯆꯪꯉꯣ ꯆꯪꯉꯣ, ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫" ꯌꯣꯍꯦꯟꯕ ꯆꯪꯈꯤꯕꯒ ꯆꯟꯗ꯭ꯔꯅ "ꯃꯃꯥ, ꯏꯕꯦꯝꯃꯗꯣ ꯍꯥꯏꯅꯔꯕ ꯅꯠꯇ꯭ꯔꯣ?" ꯂꯇꯥꯅ "ꯏꯕꯦꯝꯃꯗꯣ ꯌꯥꯔꯛꯀꯗꯧꯕꯗꯤ ꯃꯥꯜꯂꯦ, ꯑꯩꯅ ꯍꯥꯏꯐꯦꯠꯇꯤ ꯍꯥꯏꯈꯤꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡ꯫" ꯆꯟꯗ꯭ꯔꯅ "ꯍꯧꯖꯤꯛꯇꯤ ꯀꯟꯐꯥꯔꯝ ꯇꯥꯁꯜꯂꯣ ꯃꯃꯥ, ꯑꯊꯨꯕꯗ ꯄꯥꯡꯊꯣꯛꯅꯕ ꯇꯧꯁꯤ꯫" ꯂꯇꯥꯅ "ꯑꯩꯈꯣꯏꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯝꯐꯨ ꯍꯥꯐꯨ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯁꯥꯅ ꯌꯥꯗ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯌꯦꯡꯅꯁꯨ ꯌꯦꯡꯁꯦ꯫ ꯏꯆꯥꯅꯨꯄꯤ ꯁꯛꯅ ꯌꯣꯛꯂꯒ ꯂꯣꯏꯔꯦ ꯃꯣꯏ ꯄꯥꯕꯨꯡ꯫" ꯆꯟꯗ꯭ꯔꯅ "ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯃꯃꯥ, ꯌꯥꯏ ꯌꯥꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯗꯤ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯛꯎ꯫" ꯂꯇꯥꯅ "ꯌꯥꯔꯛꯂꯗꯤ ꯐꯈ꯭ꯔꯅꯤꯗ ꯃꯣꯏ ꯄꯥꯕꯨꯡ꯫" ꯆꯟꯗ꯭ꯔꯅ "ꯑꯩꯗꯤ ꯏꯆꯥ ꯊꯥꯖꯁꯦ ꯅꯨꯡꯁꯤ, ꯂꯥꯞꯅ ꯆꯠꯍꯟꯅꯤꯡꯗꯦ, ꯋꯥꯖꯔꯛꯂꯕꯅꯤꯅ ꯃꯤꯒꯤꯗ ꯋꯥꯍꯟꯅꯤꯡꯗꯦ꯫" ꯂꯇꯥꯅ "ꯌꯥꯗꯕ ꯌꯥꯄꯣꯟꯇꯦ, ꯑꯩ ꯇꯧꯒꯦꯁꯦ, ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ ꯃꯣꯏ ꯄꯥꯕꯨꯡ, ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ." ꯍꯥꯏꯅ ꯃꯆꯤꯟꯗꯣ ꯉꯥꯡꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯆꯟꯗ꯭ꯔ ꯃꯈꯨꯠꯇ ꯄꯥꯏꯔꯝꯂꯤꯕ ꯈꯕꯔꯗꯨ ꯇꯦꯕꯜꯗ ꯊꯝꯗꯨꯅ ꯋꯥꯈꯜ ꯈꯜꯍꯧꯔꯤ꯫ ꯁꯟꯖꯨ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯊꯥꯖ, ꯀꯩꯗꯧꯔꯝꯃꯤꯅꯣ?" ꯊꯥꯖꯅ "ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯆꯦ ꯈꯔ ꯌꯦꯡꯂꯝꯕꯅꯦ꯫" ꯁꯟꯖꯨꯅ "ꯑꯣ, ꯑꯗꯣ ꯅꯪꯁꯦ ꯁꯥꯔ ꯍꯣꯏꯒ ꯀꯩ ꯃꯔꯤ ꯊꯣꯛꯅꯒꯦ?" ꯊꯥꯖꯅ "ꯀꯩꯁꯨ ꯊꯣꯛꯅꯗꯦꯗ꯫" ꯁꯟꯖꯨꯅ "ꯁꯥꯔꯁꯦ ꯅꯨꯄꯤꯒ ꯀꯣꯏꯗꯕ ꯃꯥꯜꯂꯤꯀꯣ?" ꯊꯥꯖꯅ "ꯈꯪꯗꯤꯌꯦ ꯑꯗꯨꯗꯤ꯫" ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯖꯒꯤ ꯐꯣꯟ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯖꯅ "ꯍꯦꯂꯣ, ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ?" ꯂꯇꯥꯅ "ꯅꯪ ꯗꯗꯥꯗꯨꯕꯨ ꯅꯣꯏ ꯅꯅꯥꯛꯇꯒ ꯂꯩꯕ꯭ꯔꯣ ꯏꯕꯦꯝꯃ?" ꯊꯥꯖꯅ "ꯏꯃꯥ, ꯁꯥꯔꯗꯣ, ꯅꯠꯇꯦ, ꯗꯗꯥꯗꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤꯌꯦ, ꯀꯩ ꯇꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥ?" ꯂꯇꯥꯅ "ꯍꯣꯔꯦꯟ ꯉꯟꯅ ꯍꯜꯂꯛꯑꯣ ꯍꯥꯏꯌꯨ, ꯌꯨꯒ ꯊꯛꯂꯛꯄ ꯌꯥꯔꯣꯏ, ꯋꯥꯔꯤ ꯑꯔꯨꯕ ꯂꯩ ꯍꯥꯏꯌꯨꯀꯣ ꯏꯕꯦꯝꯃ." ꯊꯥꯖꯅ "ꯏꯃꯥ, ꯗꯗꯥ ꯄꯥꯏꯍꯜꯂꯛꯎꯔꯥ?" ꯂꯇꯥꯅ "ꯌꯥꯔꯦ ꯌꯥꯔꯦ, ꯏꯆꯥꯅ ꯑꯗꯨꯝ ꯍꯥꯏꯔꯣ." ꯊꯥꯖꯅ "ꯍꯣꯏ ꯏꯃꯥ꯫" ꯂꯇꯥꯅ "ꯏꯃꯥ ꯊꯝꯃꯦꯀꯣ." ꯍꯥꯏꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯁꯟꯖꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯊꯥꯖꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ "ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯛꯏꯗꯨꯅ?" ꯊꯥꯖꯅ "ꯁꯥꯔꯒꯤ ꯏꯃꯥꯅꯦ꯫" ꯁꯟꯖꯨꯅ "ꯏꯃꯥꯒꯁꯨ ꯈꯪꯅꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ?" ꯊꯥꯖꯅ "ꯈꯪꯅꯩꯌꯦ, ꯁꯥꯔꯒꯤ ꯏꯃꯥꯗꯣ ꯌꯥꯝ ꯐꯕꯅꯤ." ꯁꯟꯖꯨꯅ "ꯑꯗꯨꯗꯤ ꯐꯩꯅꯦ, ꯅꯣꯡꯃ ꯆꯠꯂꯨꯁꯦ, ꯁꯥꯔ ꯍꯣꯏꯒꯤ ꯃꯌꯨꯝꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯣ?" ꯊꯥꯖꯅ "ꯈꯪꯉꯦ, ꯁꯥꯔ ꯍꯣꯏꯗꯅꯦ ꯍꯣꯔꯦꯟ ꯑꯩꯅ ꯍꯟꯈꯤꯗꯣꯏꯁꯦ꯫
ꯍꯥꯏꯔꯝꯂꯒ ꯊꯥꯖꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ ꯁꯟꯖꯨꯅ꯫ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯉꯥꯏꯈꯨꯋꯣ, ꯀꯥꯏꯗꯅꯣ ꯆꯠꯂꯤꯗꯨꯅ? ꯊꯥꯖꯅ: ꯏꯃꯥꯅ ꯋꯥ ꯑꯃꯈꯛ ꯁꯤꯟꯅꯔꯛꯄꯅꯦ, ꯑꯗꯨ ꯍꯥꯏꯔꯨꯒꯦ ꯇꯧꯕꯅꯦ, ꯂꯩꯔꯝꯃꯣ ꯁꯟꯖꯨ꯫ ꯁꯟꯖꯨꯅ: ꯍꯩꯃꯥ, ꯃꯥꯒꯤꯁꯤꯕꯨ ꯁꯥꯔ ꯍꯣꯏꯒꯁꯨ ꯃꯔꯤ ꯊꯣꯛꯅꯗꯦ ꯍꯥꯏ, ꯃꯣꯏ ꯃꯃꯥꯒꯁꯨ ꯌꯥꯝ ꯅꯛꯅ ꯋꯥꯔꯤ ꯁꯥꯟꯅꯩ, ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯃꯥꯏꯁꯤꯕꯣ ꯍꯥꯏꯅ ꯈꯜꯍꯧꯋꯤ ꯁꯟꯖꯨꯗꯨ꯫ ꯊꯥꯖ ꯕꯣꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ: ꯗꯥ ꯕꯣꯌꯥꯏ, ꯁꯥꯔꯗ ꯋꯥ ꯑꯝꯇ ꯍꯥꯏꯕꯤꯒꯦꯔꯥ? ꯕꯣꯌꯥꯏꯅ: ꯅꯪ ꯍꯥꯏꯕꯗꯤ ꯀꯩꯗꯧꯒꯦ ꯏꯆꯜ? ꯏꯃꯥꯅ ꯍꯥꯏꯔꯛꯄꯅꯦ, ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯗꯥ ꯕꯣꯌꯥꯏ, ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩ ꯍꯥꯏꯕ꯫ ꯏꯃꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯣꯔꯦꯟ ꯉꯟꯅ ꯍꯜꯂꯛꯑꯣ, ꯌꯨ ꯊꯛꯂꯛꯀꯅꯨ, ꯋꯥꯔꯤ ꯑꯔꯨꯕ ꯂꯩ ꯍꯥꯏꯌꯦ꯫ ꯀꯩ ꯂꯩꯕꯖꯥꯠꯅꯣ ꯊꯥꯖ? ꯁꯥꯔ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯈꯟꯅꯗꯣꯏ ꯑꯣꯏꯔꯝꯅꯤ꯫ ꯁꯥꯔꯕꯣ? ꯑꯩꯈꯣꯏꯗꯤ ꯇꯥꯗꯦꯅꯦ꯫ ꯏꯃꯥꯅ ꯉꯔꯥꯡꯈꯛ ꯍꯥꯏꯔꯛꯄꯅꯤ ꯗꯥ ꯕꯣꯌꯥꯏ, ꯆꯠꯂꯣ, ꯑꯝꯇ ꯍꯥꯏꯕꯤꯌꯣꯕ꯫ ꯉꯥꯏꯈꯣ, ꯅꯨꯄꯤꯗꯤ ꯀꯩ ꯂꯝꯗꯩꯅꯣ? ꯅꯪꯗꯤ ꯈꯪꯂꯝꯅꯤ, ꯃꯣꯏꯗ ꯂꯩꯕꯅꯤꯅ꯫ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯍꯥꯏꯕꯗꯗꯤ ꯏꯃꯥꯒꯤ ꯃꯃꯧꯗꯣ ꯑꯩꯅ ꯑꯣꯏꯕꯤꯔꯣꯅ ꯍꯥꯏꯌꯦ꯫ ꯊꯥꯖꯗꯨ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯣꯌꯥꯏ ꯊꯥꯖꯗ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯑꯁꯦꯡꯕꯒꯤꯔꯣ ꯏꯆꯜ? ꯏꯃꯥꯅꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ꯭ꯔꯣ? ꯍꯥꯏꯔꯛꯑꯦ, ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯏꯀꯥꯏ ꯍꯥꯏꯁꯦ꯫ ꯏꯆꯜ, ꯅꯪ ꯅꯔꯥꯏꯕꯛ ꯐꯕꯤ ꯑꯣꯏꯒꯗꯧꯔꯦ, ꯏꯃꯥꯒꯤ ꯋꯥꯐꯝꯗꯣ ꯅꯪ ꯌꯥꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯗ ꯈꯜꯂꯛꯈꯤꯒꯦ ꯍꯥꯏꯔꯝꯕꯅꯤ ꯗꯥ ꯕꯣꯌꯥꯏ꯫ ꯈꯜꯂꯅꯨ ꯏꯆꯜ, ꯌꯥꯈ꯭ꯔꯣ, ꯅꯪꯅ ꯈꯜꯂꯛꯈꯤꯒꯦ ꯍꯥꯏꯔꯝꯃꯤꯗꯣ ꯏꯃꯥ ꯍꯣꯏꯗꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ꯫ ꯑꯁꯦꯡꯕꯒꯤ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯗ꯭ꯔꯥꯅꯦ ꯍꯥꯏꯁꯤꯕꯣ? ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯧꯔꯤꯒꯦ? ꯌꯥꯈ꯭ꯔꯣꯀꯣ꯫ ꯃꯣꯏꯗ ꯂꯩꯔꯒ ꯃꯤꯅ ꯀꯩ ꯈꯟꯗꯣꯏꯅꯣ ꯗꯥ ꯕꯣꯌꯥꯏ? ꯀꯔꯤꯃꯇ ꯈꯜꯂꯣꯏ, ꯅꯪꯅ ꯑꯗꯨ ꯈꯟꯕꯤꯌꯣ ꯍꯥꯏꯗꯦ꯫ ꯁꯥꯔꯅꯕꯨ ꯌꯥꯔꯖꯥꯠꯂꯣ? ꯏꯃꯥꯒ ꯕꯕꯥꯒꯗꯣ ꯑꯄꯪꯕ ꯅꯠꯇꯦ, ꯁꯥꯔꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯪꯉꯣꯟꯗ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯔꯛꯑꯣꯏ꯫ ꯍꯥꯏꯔꯤꯁꯤꯅꯗꯤ ꯁꯥꯔꯅ ꯍꯥꯏꯍꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ꯫ ꯑꯁ, ꯑꯩꯗꯤ ꯁꯨꯝ ꯏꯀꯥꯏꯁꯜꯂꯛꯑꯦꯗ ꯗꯥ ꯕꯣꯌꯥꯏ, ꯁꯦ ꯑꯝꯇ ꯆꯠꯄꯤꯌꯣꯕ, ꯆꯠꯂꯣ, ꯑꯝꯇ ꯍꯥꯏꯕꯤꯌꯣꯕ, ꯏꯃꯥꯅ ꯍꯣꯔꯦꯟ ꯆꯩꯔꯅꯤꯕ꯫ ꯁꯥꯔꯅ ꯏꯊꯧ ꯇꯧꯗꯦꯅ ꯌꯥꯝ ꯉꯥꯡꯉꯤ꯫ ꯊꯥꯖ, ꯅꯪ ꯀꯣꯛ ꯆꯠꯂꯣ, ꯑꯅꯝ ꯀꯜꯂꯅꯨ, ꯑꯉꯥꯡꯅꯕꯨ ꯑꯍꯟꯗ ꯄꯥꯈꯣꯟ ꯁꯤꯕ ꯍꯧꯅꯕ꯭ꯔꯣ? ꯑꯩꯅꯗꯤ ꯅꯪꯁꯦ ꯏꯆꯜꯅꯦꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯩꯁꯨ ꯏꯕꯨꯡꯅꯦꯅ ꯈꯟꯖꯩ, ꯇꯥꯏꯃꯤꯡꯁꯤꯗꯗꯤ ꯏꯀꯥꯏꯕꯒꯤ ꯍꯥꯏꯕꯅꯤꯗ, ꯌꯥꯔꯦ, ꯑꯩ ꯑꯗꯨꯝ ꯆꯪꯖꯔꯨꯔꯒꯦ꯫ ꯕꯣꯌꯥꯏꯅ: ꯑꯗꯨꯅꯤꯗꯅ, ꯏꯆꯜꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ, ꯆꯣ ꯆꯪꯉꯨꯔꯣ ꯆꯪꯉꯨꯔꯣ꯫ ꯃꯣꯛꯅꯤ ꯅꯪ ꯍꯥꯏꯔꯒ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯊꯥꯖꯗꯨ ꯆꯠꯈ꯭ꯔꯦ꯫ ꯌꯣꯍꯦꯟꯕꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯇꯨꯅ: ꯁꯥꯔ, ꯑꯝꯇ ꯆꯪꯖꯔꯛꯀꯦ꯫ ꯌꯣꯍꯦꯟꯕꯅ: ꯆꯪꯉꯛꯑꯣ ꯊꯥꯖ꯫ ꯊꯥꯖꯅ: ꯁꯥꯔ, ꯏꯃꯥꯅ ꯉꯟꯅ ꯍꯟꯕꯤꯔꯛꯑꯣ, ꯌꯨꯁꯨ ꯊꯛꯂꯛꯀꯅꯨ, ꯋꯥꯔꯤ ꯑꯔꯨꯕ ꯂꯩꯌꯦꯅ ꯍꯥꯏꯔꯛꯑꯦ꯫ ꯏꯃꯥꯅꯕꯣ? ꯅꯪꯉꯣꯟꯗ? ꯍꯣꯏ ꯁꯥꯔ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯔꯒꯦ꯫ ꯍꯣꯏ ꯊꯣꯛꯑꯣ꯫ ꯊꯥꯖ ꯊꯣꯛꯈ꯭ꯔꯦ꯫ ꯌꯣꯍꯦꯟꯕ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯩꯒꯤ ꯐꯣꯟꯗ ꯇꯧꯔꯛꯇꯗꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯇꯧꯔꯛꯏꯁꯤꯅ? ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯏ꯫ ꯏꯍꯦ, ꯅꯦꯠꯋꯥꯛꯁꯤꯗꯤ ꯑꯃꯠꯇ ꯀꯥꯔꯝꯗ꯭ꯔꯦꯅꯦ ꯁꯤꯗꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯅꯦꯠꯁꯤꯗꯤꯕꯀꯣ ꯄꯨꯔꯥ ꯕꯦꯔꯥꯅꯤꯍꯦ꯫ ꯕꯣꯌꯥꯏ ꯌꯣꯍꯦꯟꯕꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯇꯨꯅ: ꯁꯥꯔ, ꯑꯝꯇ ꯆꯪꯖꯔꯛꯀꯦ꯫ ꯌꯣꯍꯦꯟꯕꯅ: ꯆꯪꯂꯛꯑꯣ ꯕꯣꯌꯥꯏ꯫ ꯕꯣꯌꯥꯏꯅ: ꯁꯥꯔ, ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯥꯏ, ꯑꯩꯈꯣꯏꯗꯗꯤ ꯈꯪꯍꯟꯕꯤꯔꯣꯏꯗ꯭ꯔꯣ? ꯌꯣꯍꯦꯟꯕꯅ: ꯀꯔꯤ ꯄꯥꯎꯅꯣ ꯕꯣꯌꯥꯏ? ꯏꯃꯥꯅ ꯍꯥꯏꯔꯛꯂꯤꯔꯥ? ꯕꯣꯌꯥꯏꯅ: ꯏꯃꯥꯅ ꯍꯥꯏꯔꯛꯄ ꯅꯠꯇꯦ, ꯁꯥꯔ ꯂꯨꯍꯣꯡꯒꯗꯧꯔꯦꯅ ꯄꯥꯎ ꯇꯥꯖꯕꯅꯤ꯫ ꯌꯣꯍꯦꯟꯕꯅ: ꯕꯣꯌꯥꯏ, ꯁꯨꯝ ꯄꯥꯈꯪ ꯑꯣꯏꯔꯒ ꯂꯩꯖꯒꯦ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯦꯅꯦ꯫ ꯕꯣꯌꯥꯏꯅ: ꯁꯥꯔ, ꯑꯗꯨꯗꯤ ꯀꯥꯏꯗꯒꯤ ꯌꯥꯗꯣꯏꯅꯣꯗ? ꯃꯔꯤꯡꯅ ꯁꯥꯕ ꯁꯪꯕꯥꯏ ꯅꯥꯝꯃ ꯍꯥꯡꯗꯦꯅ ꯍꯥꯏꯅꯔꯤꯗꯨꯗꯤ ꯁꯥꯔ꯫ ꯌꯣꯍꯦꯟꯕꯅ: ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯎꯔꯧꯁꯤꯡꯁꯦ ꯌꯥꯝ ꯆꯨꯝꯃꯤꯀꯣ ꯕꯣꯌꯥꯏ꯫
ꯕꯣꯌꯥꯏꯅ ꯆꯨꯝꯕꯅꯤ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯅꯍꯥꯅꯒ ꯍꯦꯟꯖꯟꯕ ꯉꯝꯄꯣꯟꯇꯦ ꯌꯣꯍꯦꯟꯕꯅ ꯕꯣꯌꯥꯏ ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯣꯠꯅꯕꯤꯗꯧꯅꯤꯀꯣ ꯕꯣꯌꯥꯏꯅ ꯍꯣꯏ ꯁꯥꯔ ꯁꯥꯔꯒꯤꯕꯨ ꯀꯔꯤꯒꯤ ꯍꯣꯠꯅꯔꯣꯏꯗꯣꯏꯅꯣ ꯑꯉꯝꯕ ꯃꯈꯩ ꯍꯣꯠꯅꯒꯗꯣꯏꯅꯤ ꯌꯣꯍꯦꯟꯕꯅ ꯐꯔꯦ ꯐꯔꯦ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯌꯣꯍꯦꯟꯕꯒꯤ ꯂꯨꯍꯣꯡꯕ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ ꯅꯨꯄꯤ ꯃꯌꯨꯝꯗꯤ ꯌꯣꯍꯦꯟꯕꯒꯤ ꯃꯅꯦꯍꯣꯏꯗ ꯑꯣꯏꯅ ꯁꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯤ ꯆꯟꯗ꯭ꯔꯅ ꯅꯨꯄꯥ ꯃꯆꯥ ꯕꯥꯇꯣꯟ ꯅꯝꯅꯕ ꯆꯦꯁꯤ ꯄꯨꯔꯣ ꯁꯤꯗ ꯂꯣꯏꯅꯃꯛ ꯏꯄꯥꯅ ꯏꯔꯕꯅꯤ ꯅꯪꯅ ꯄꯥꯝꯖꯕ ꯗꯤꯖꯥꯏꯟ ꯅꯝꯂꯨꯔꯣ ꯌꯣꯍꯦꯟꯕꯅ ꯍꯣꯏ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯆꯦꯗꯨ ꯂꯧꯗꯨꯅ ꯌꯦꯡꯉꯤ ꯕꯕꯥ ꯅꯨꯄꯤꯁꯤꯕꯨ ꯊꯥꯖ ꯍꯥꯏꯁꯤꯕꯨ ꯆꯟꯗ꯭ꯔꯅ ꯃꯥꯅꯤ ꯏꯆꯥ ꯊꯥꯖꯅꯤꯅꯦ ꯑꯗꯨ ꯑꯗꯥ ꯇꯧꯔꯅꯨ ꯃꯇꯝ ꯂꯩꯇ꯭ꯔꯦꯅꯦ ꯅꯪꯕꯣ ꯌꯣꯍꯦꯟꯕꯅ ꯕꯕꯥ ꯃꯁꯥꯒꯤ ꯑꯌꯥꯕꯗꯤ ꯂꯧꯕꯤꯔꯕ꯭ꯔꯥ ꯆꯟꯗ꯭ꯔꯅ ꯏꯄꯥꯁꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕꯅꯤꯅꯦ ꯄꯨꯝꯅꯃꯛ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯕꯅꯤ ꯆꯠꯂꯣ ꯃꯄꯥ ꯁꯥꯗꯅ ꯑꯃꯨꯛ ꯂꯩꯔꯅꯨ ꯌꯣꯍꯦꯟꯕ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯆꯠꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕꯔꯥ ꯃꯥꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯑꯩꯅꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯃ ꯐꯥꯎꯕ ꯈꯟꯗ꯭ꯔꯤ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯕꯒꯤ ꯍꯤꯛꯇꯣꯛꯄ ꯉꯝꯗꯗꯨꯅ ꯌꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯕꯥꯔꯇꯣꯟ ꯅꯝꯗ꯭ꯔꯤꯉꯩꯁꯤꯗ ꯃꯁꯥꯗ ꯑꯝꯇꯪ ꯍꯪꯕꯅ ꯆꯨꯝꯒꯅꯤ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯊꯥꯡꯖꯤꯜꯂꯤ ꯑꯣꯐꯤꯁꯇ ꯑꯣꯏꯅ ꯍꯪꯂꯒꯦ ꯃꯣꯏꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯕꯁꯦ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯣꯐꯤꯁ ꯃꯇꯝꯅꯤ ꯌꯣꯍꯦꯟꯕꯅ ꯊꯥꯖꯕꯨ ꯀꯧꯗꯨꯅ ꯌꯣꯍꯦꯟꯕꯅ ꯊꯥꯖ ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯃꯈꯛꯇ ꯍꯪꯒꯦ ꯅꯪ ꯁꯦꯡꯅ ꯑꯗꯨꯝ ꯈꯨꯝꯂꯛꯎ ꯊꯥꯖꯅ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯌꯣꯍꯦꯟꯕꯅ ꯑꯩꯗꯤ ꯉꯁꯤ ꯈꯛꯇ ꯈꯪꯉꯤ ꯕꯕꯥꯅ ꯕꯥꯔꯇꯣꯟ ꯅꯝꯅꯕꯅ ꯄꯤꯔꯛꯄꯗ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯅꯪꯒꯤ ꯃꯣꯠ ꯑꯝꯇ ꯈꯪꯅꯤꯡꯉꯤ ꯊꯥꯖꯅ ꯁꯥꯔ ꯑꯩꯅ ꯌꯥꯕꯒꯤꯅꯦ ꯏꯃꯥ ꯍꯣꯏꯅ ꯁꯤꯜꯂꯤꯕꯗꯣ ꯌꯣꯍꯦꯟꯕꯅ ꯏꯃꯥꯅ ꯅꯝꯗꯅ ꯌꯥꯍꯜꯂꯤꯔꯥ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯔꯟ ꯌꯥꯝ ꯇꯥꯕꯅꯤ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯍꯥꯏꯌꯨ ꯑꯩ ꯀꯩꯁꯨ ꯈꯜꯂꯨꯏ ꯊꯥꯖꯅ ꯁꯥꯔ ꯅꯨꯄꯥꯅꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯅꯕ꯭ꯔꯣ ꯕꯥꯇꯣꯟꯗ ꯁꯦꯜ ꯌꯥꯝ ꯊꯥꯗꯕꯤꯒꯅꯨ ꯍꯥꯏꯔꯝꯂꯒ ꯊꯥꯖꯗꯨ ꯏꯀꯥꯏꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯌꯣꯍꯦꯟꯕ ꯊꯥꯖꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯈꯜꯍꯧꯔꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯇꯣꯝꯇ ꯅꯣꯛꯆꯔꯤ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯀꯥꯏꯔꯕ ꯁꯟꯖꯨ ꯅꯤꯡꯉꯝꯗꯅ ꯊꯥꯖꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯈꯥ ꯇꯥꯕ ꯏꯄꯤꯁꯣꯗ ꯉꯥꯏꯃꯤꯟꯅꯁꯤ